나도! 나도! 나도!
ꯑꯩꯅ ꯍꯟꯗꯛꯃꯨꯛ ꯀꯣꯑꯣꯄꯔꯦꯇꯤꯚꯀꯤ ꯇꯤꯀꯦꯠ ꯐꯪꯖꯕ ꯑꯁꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯇꯥꯝꯗ ꯇꯧꯖꯔꯨꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯍꯟꯗꯛ ꯑꯩꯅ ꯇꯤꯀꯦꯠ ꯐꯪꯍꯧꯗꯕꯁꯦ ꯑꯩ ꯀꯅꯥꯝꯇꯁꯨ ꯋꯥꯔꯧꯖꯗꯦ꯫ ꯑꯗꯨꯕꯨ ꯆꯠꯅꯕꯤ ꯈꯪꯗꯕ ꯑꯩꯁꯦ ꯑꯩ ꯆꯠꯅꯕꯤ ꯈꯪꯅꯅꯕ ꯍꯟꯗꯛꯃꯨꯛꯇꯤ ꯍꯣꯠꯅꯔꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯤꯔꯦꯝꯗꯤ ꯑꯣꯏꯔꯣꯏ꯫ ꯆꯠꯅꯕꯤ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯗꯨꯅꯤ꯫ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯃꯊꯪ ꯇꯥꯝꯗ ꯑꯩ ꯆꯠꯅꯕꯤ ꯈꯪꯉꯒ ꯊꯧꯔꯛꯈꯤ꯫ ꯆꯠꯅꯕꯤ ꯆꯞ ꯆꯥꯅ ꯇꯧꯔꯛꯀꯅꯤ꯫ ꯑꯩ ꯃꯤꯔꯦꯝꯗꯤ ꯅꯠꯇꯦ꯫ ꯑꯣ ꯌꯥꯝꯅꯒ ꯅꯦꯅꯥ ꯇꯥꯗꯅ ꯐꯝꯗꯅ ꯄꯣꯊꯥꯗꯅ ꯂꯩꯊꯣꯛꯄꯒꯤ ꯃꯇꯝꯒ ꯐꯪꯕꯤꯔꯤ ꯋꯥ ꯑꯣꯏꯔꯦꯀꯣ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃꯅꯦ ꯁꯨ ꯅꯣꯝꯗꯅ ꯍꯣꯠꯅꯕꯗꯅꯦ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯆꯔꯥꯁꯤ ꯐꯥꯎꯕ ꯄꯨꯕ ꯉꯝꯃꯛꯇ꯭ꯔꯕꯅꯦꯕ꯫ ꯏꯆꯥꯒꯤ ꯃꯤꯡ ꯆꯟꯗꯗꯅ ꯆꯍꯤꯁꯤꯃ ꯂꯥꯏꯔꯤꯛ ꯇꯝꯗꯗꯅ ꯁ꯭ꯀꯨꯜ ꯀꯥꯗꯗꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯝꯇ ꯈꯟꯊꯕꯤꯗꯕ꯭ꯔꯣ? ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅꯅꯣꯕ? ꯍꯧꯖꯤꯛꯄꯨ ꯁꯦꯟꯗꯣꯏ ꯆꯥꯕ ꯀꯣꯡꯉꯥꯡꯗꯨꯅ ꯌꯨꯝꯁꯤꯒ ꯏꯪꯈꯣꯜꯁꯤꯒ ꯂꯧꯔꯒꯦꯗꯅ ꯑꯃꯨꯛ ꯂꯥꯛꯑꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅ ꯁꯤꯡꯗꯣꯏꯅꯣꯕ? ꯁꯨꯝꯗꯗꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏꯌꯦ꯫ ꯑꯆꯨꯝꯕ ꯁꯥꯗꯅ ꯋꯥ ꯌꯥꯝ ꯉꯥꯡꯈꯤꯗꯥꯏꯅꯦ? ꯑꯗꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯅ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏꯌꯦꯕ꯫ ꯈꯨꯝꯗ꯭ꯔꯦꯕ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯆꯠꯈꯤꯕ ꯇꯥꯕ꯫ ꯃꯣꯏ ꯄꯥꯕꯨꯡꯁꯨꯅꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯕꯤꯍꯧꯕ ꯇꯥꯕ꯫ ꯃꯁꯤꯗꯤꯅꯦ ꯁꯤ ꯌꯦꯡꯉꯒꯅꯦ ꯈꯨꯔꯨꯝꯃꯒ ꯑꯗꯨꯝ ꯂꯩꯕꯤꯍꯧꯔꯣ ꯏꯆꯥꯁꯤꯡꯁꯤ ꯄꯨꯔꯒꯅꯦ꯫ ꯍꯥꯏ ꯅꯣꯏ ꯀꯥꯏ ꯂꯩ? ꯅꯥꯄꯤ ꯅꯪ ꯌꯣꯟꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯍꯩꯃꯥ ꯍꯥꯏ ꯑꯗꯨ ꯄꯨꯔꯛꯑꯣ ꯑꯗꯨꯁꯨ ꯄꯨꯔꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯪ ꯑꯃꯁꯨ ꯁꯨꯝ ꯌꯦꯡꯗꯅ ꯂꯩ꯫ 이배만 ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ. ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯐꯤꯡꯅ ꯀꯧꯏꯗꯨꯕꯣ? ꯃꯣꯏ ꯑꯁꯣꯝꯒꯤꯁꯤ ꯈꯠꯅꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤꯅꯦ. ꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯦ. ꯆꯠꯂꯣ ꯃꯥꯡ ꯊꯥꯎ. ꯆꯠꯂꯣ. ꯂꯩꯍꯧꯔꯣ ꯅꯅꯤꯡ ꯇꯧꯈꯩ ꯂꯩꯍꯧꯔꯣ꯫ ꯏꯆꯦ ꯏꯅꯥꯎ ꯏꯆꯦꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯑꯩ ꯆꯠꯂꯦ ꯑꯩ ꯈꯥꯔꯕꯅꯦ꯫ ꯏꯆꯦ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯇꯞꯅ ꯑꯝꯇ ꯈꯟꯅꯁꯦꯕ꯫ ꯏꯅꯥꯎ ꯈꯟꯕ ꯌꯥꯕ ꯄꯨꯝꯅꯃꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩ ꯆꯠꯂꯒꯦꯗꯅ ꯊꯣꯛꯂꯛꯑꯕꯅꯤ꯫ ꯑꯩꯕꯨ ꯈꯥꯝꯃꯅꯨ ꯑꯩ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯩ꯫ ꯏꯆꯦ ꯕꯦꯝꯃ ꯄꯥꯕꯨꯡ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯃꯃꯥꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯅꯪꯅ ꯑꯃꯨꯛ ꯀꯥꯏ ꯆꯠꯇꯣꯏꯕ? ꯇꯥꯏꯕꯤ ꯁ꯭ꯋꯥꯏꯒꯤ ꯋꯥꯆꯠ ꯋꯥꯅꯣꯝꯒꯤ ꯊꯕꯛꯁꯤ ꯑꯩ ꯌꯥꯝ ꯋꯥꯔꯦꯗ. ꯗꯦꯜꯂꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯅꯕ ꯇꯧꯔꯨꯔꯣ. ꯑꯗꯨ ꯅꯪ ꯊꯣꯏꯕꯒꯗꯤ ꯄꯥꯎ ꯐꯥꯎꯅꯔꯕ ꯅꯠꯇ꯭ꯔꯥ? ꯐꯥꯎꯅꯔꯦꯗ. ꯇꯥꯏꯕꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ. ꯐꯔꯦ. ꯕꯦꯝꯃ ꯄꯥꯕꯨꯡ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯆꯠꯂꯨꯈꯤꯒꯦ. ꯕꯦꯝꯃ ꯆꯪꯉꯁꯦ. ꯑꯁꯣꯝꯒꯤꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ. ꯁꯣꯝꯒꯤꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ. ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯁꯥꯗꯧꯔꯤ. ꯅꯪꯅꯦ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯈꯔ ꯂꯨꯝꯃꯝꯃꯣ. ꯑꯩ ꯑꯃꯨꯛꯇ ꯏꯔꯨꯖꯊꯣꯛꯀꯦ. ꯆꯪꯉꯝꯃꯣ. ꯃꯥꯒꯤ ꯗꯤꯜꯂꯤ ꯍꯥꯏꯁꯤꯕꯨ ꯆꯨꯝꯖꯥꯠꯂꯅꯦ?
ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯈꯤꯒꯦ ꯍꯟꯗꯛ ꯌꯥꯗ꯭ꯔꯁꯨ ꯄꯥꯕꯨꯡ ꯑꯩꯒꯤ ꯔꯨꯝꯗ ꯑꯣꯏꯅ ꯆꯪꯃꯤꯟꯅꯔꯁꯤ ꯗꯣꯛꯇꯔ 이뱀 ꯑꯁꯤ ꯈꯨꯔꯥꯒꯤ ꯏꯆꯥꯔ ꯏꯃꯧꯔꯥ ꯏꯆꯥꯅꯤ ꯏꯕꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯌꯥꯝ ꯊꯨꯅ ꯈꯨꯔꯥꯒꯤ ꯏꯁꯨ ꯑꯃ ꯎꯕ ꯐꯪꯒꯅꯤ 타로상비 하이마, 다소. 타로상비 라오 정우 다소, 이베마티. 이몽도 포타리 masuk khangbasu nataba ngasi ngarangda thokiba thawdo oidana thigatpa nungaigadabsu oidraba is lukreda lairik laisusu phana yamna tamurabani pangkreda ko aigi mause is 칸통 강대드나 에이 낭가 따나게는 거울이 kanade taso ihana hanbadane akhangba yam haiba gynecologist ama tanarasi 쇼이범 레카이게 닥터 이부야 에메두부 Oh. Hojik mina yam kanna tanari sisu madane taso. Khara kupna luna khanagadabani na khangnadragadi. ꯈꯪꯅꯩ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯅꯩ ꯃꯥꯅꯁꯨ ꯑꯩꯕꯨ ꯑꯗꯨꯝ ꯂꯨꯅ ꯇꯧꯕꯤꯕꯅꯤ Oh, adu oiragadi kaimta waningai oidre. Hello? ꯑꯩꯅ ꯉꯁꯥꯏ ꯊꯥꯈꯤꯕ ꯉꯩꯗꯨꯕꯨ ꯂꯣꯏ ꯌꯧꯔꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯌꯧꯁꯜꯂꯛꯑꯒꯦꯀꯣ. ꯊꯝꯃꯦ. ꯏꯕꯥ, ꯅꯌꯥꯝꯕꯁꯦ ꯊꯕꯛ ꯈꯔ ꯂꯩꯔꯦ. ꯑꯗꯣꯝꯅꯤꯁꯦ ꯄꯥꯕꯨꯡꯒꯤ ꯑꯅꯣꯞꯁꯦ ꯀꯥꯎꯔꯝꯃ ꯃꯥꯜꯂꯦ. ꯃꯁꯤ ꯑꯃꯨꯛꯇ ꯊꯤꯜꯂꯨꯗ꯭ꯔꯒꯗꯤ ꯄꯥꯕꯨꯡꯗꯣ ꯃꯤꯠ ꯎꯗꯕꯅꯤ. ꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯣꯏ ꯍꯥꯏꯔꯒꯅꯦ ꯑꯃꯨꯛ ꯂꯥꯝꯐꯥꯡ ꯆꯠꯇꯅ ꯂꯩꯒꯅꯨꯀꯣ. ꯑꯅꯣꯞꯇꯣ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤꯀꯣ. ꯑꯣꯄꯔꯦꯁꯟ ꯃꯥ ꯑꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯤꯀꯣ. ꯊꯤꯜꯂꯨꯁꯨꯀꯣ ꯁꯣꯏꯗꯅ. ꯍꯣꯏ. ꯑꯃꯨꯛ ꯀꯥꯎꯅꯤꯀꯣ. ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯇꯥꯗꯥ ꯂꯦꯡꯁꯤꯟꯕꯤꯔꯣ 이병마 정원 라오 시스터 Yes, doctor. 이사 누피시네 아이나 하이바 페시엔도 마기 떠고다바 테스팅도 로이나 똑똑피로로 Soma changase. 다다 판비요
ꯑꯅꯣꯛꯁꯤ ꯀꯧꯔꯝꯃ ꯃꯥꯅꯦꯅꯦ ꯄꯥꯕꯨꯡ ꯀꯩ ꯊꯕꯛꯀꯤ ꯑꯩ ꯗꯥꯛꯇꯔꯒ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯥꯟꯅꯖꯔꯝꯃꯤꯕ ꯑꯃꯨꯛ ꯆꯧꯒꯤ ꯆꯠꯂꯣ ꯆꯠꯂꯣ ꯑꯇꯩꯗ ꯑꯃꯨꯛ ꯐꯥꯏꯔꯅꯨꯀꯣ ꯇꯥꯗꯅ ꯍꯥꯏꯕꯤꯅꯤꯡꯕꯗꯣ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯏꯌꯥꯝꯕꯅ ꯂꯧꯊꯣꯛ ꯂꯧꯒꯣꯏ ꯂꯩꯇꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯒꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯌꯥꯔꯒꯗꯤ ꯏꯕꯨꯡꯉꯣꯅ ꯎꯄꯥꯏ ꯑꯃꯇꯪ ꯇꯧꯔꯒ ꯃꯥꯡꯍꯟꯕꯤꯈ꯭ꯔꯣ ꯑꯁꯤꯅꯤ ꯗꯥꯗꯥ ꯈꯪꯅ ꯆꯥꯅꯩ ꯍꯥꯏꯗꯅ ꯃꯗꯨ ꯂꯣꯟꯅꯗꯤ ꯑꯌꯥꯕ ꯄꯤꯗꯦꯅꯦ ꯗꯥꯗꯥ ꯗꯣꯛꯇꯔ ꯋꯥꯔꯧꯕꯤꯅꯨ ꯉꯁꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯑꯣꯏꯔꯤꯕ ꯑꯋꯥꯕꯁꯦ ꯀꯔꯝꯕ ꯂꯣꯅ ꯌꯥꯔꯝꯒꯗꯒꯦꯅꯦ ꯗꯣꯛꯇꯔ 이붕어 독들나 힝나 시버가 방각 오이가도리바 분시 야마가 딸방 파럭드리바 타와이 야마가 아니시 칼 올라가 아묵대 잉비요 다다 ngasi nong ni sida 다다 더 뽀피라고게 마시기 닭싱세 마땀 짜나 짠 비우고 호이 파니 붕어 파니 토이비 담보는 피라키와 바꾸 마뚱이나 낭이 와히 야망 아이락바네 아두부 폼도는 담방 감막드래 토이비 샘진 사진바 야우드라바 이게 담모이다 파옥바 아두 걷더니 풍독저리바 아이기 레자바 당나 보는 풍독드나 나품나 풍독리바시니 토이비 아이나 못하면 시행해 농시 ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯅꯪꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯈꯪꯂꯕ ꯃꯇꯨꯡꯗ ꯋꯥꯍꯩ ꯑꯁꯤ ꯈꯔ ꯅꯪꯒꯤ ꯅꯐꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯗꯕ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯁꯤꯃꯇꯪ ꯈꯪꯕꯤꯌꯨ ꯅꯍꯥꯛꯀꯤ ꯄꯤꯕ 자, 토이비야, 넌 상공과 아무것도 탁들어보러. 자닝 탁닝바 캡타 파우데. 아도 템 누나네 카라카라 자신 탁신 나고 호노 나더라버디 나사도 쇼킬라까지. 어이 바봉. 난 농아이다고 와칼 까임 칸가노. 이사하기를 먹다
ipa leiribsidi tumu nuain potaro Ishe, jang pe yok bilpa. Nga wo shere.
ꯃꯅꯨꯡꯗ ꯂꯩꯌꯦ ꯆꯪꯁꯤ ꯂꯥꯛꯑꯣ 다다 그냥 그래 여기로 봐. 닥터, 아이 하오이제래. 아이세 이머전시 오퍼레이션 한번 락봐. 야드나 떠보니. 아도 이비 먹기세 맘마슈 맘나 탱어슈 탱나 ngasi 방통나 버떠르시. 시스터. Yes, doctor. 아이나 nga랑 토비기 프레스크립션 아마 이베도 아두 따다 시나로. 아두가 마 히닥 레루나 버고. Pabong, somda lakpiro. 오 따다 히닥도 레비루로. 아두가 시스터도 시네비루로. 아이디 오퍼레이션 थिएटर 레르마게고. 파니 뭐, 파니. 이마우시디 까임따 칼루노 구이게다바 나띠 아스 토이비야 낭학당 밤아먹고 이네 모바일 리사상 다 보기게 따서와 하이, 토이비디. 그이노 만호도 레우다 아이디 리사사 하바절 우바네 Pabong, ini ay hanggang si mangan masugang amoy. 토이비, 낭낭아 실로르 의바 피레 와두나. 뚱다 라까다바 아파파타 뿜나마 난 마욕나바 ngam라까더라. 미야무시는 낭무까지 하이네키니 이빠부까지 하이네키니 토이비, 낭앙앙 나트라바니 낭아묵대디 칼루네. Patre kang laba. Taibang panasimu. Masang ujadriba. Tawai macha asinadi. Ujaning duna.
ꯃꯃꯥ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯄꯥꯎꯃꯦꯜꯂꯦ 이베마 토이비 타박 खुदिंमक्से हाइदोकपदति इराइलाइ अदुबु थबक ओइना पांथोकपदति यादब कया अमसु लेबनिको नंग मुन्ना मुक्तदि खल्लु इने अगांग असे ꯑꯩꯒꯤ ꯅꯠꯇꯦ ꯀꯔꯝꯅ ꯍꯥꯏꯒꯅꯤ इबेमा मपा लेतब मचा लेबा हुनते खंगब्रा बेमा थोइबी ngai khoni nangbo ngai kuo masini thamara ki kon khana lage kai no mayam to giri siku kai no kari maram ki ta mukta no mayam la giri siku ai siku kai no era tharo kai no achu chau na ne ni nam long ne adu ja koina thaja da bane lai cha na ne lai ka ji da mi rom bi tham ba ya banate mayam ne maru ko khoga ne sunu yang kai da bane mayam ne maru ko khoga ne sunu yang kai da bane mayam ne apra sibo mayam ne apra ije thamba ai mayam te yeng biyo he tong ngambi angang mapa puthorau haujing ma puthorau ije thamba nati to ko he puno ma ong ta ngai bi bi da ge ije thamba ong ta kham bi ho ke ngambi angang mapa puthorau haujing ma puthorau Mem ngai bigo Mem teng ngai bigo Ikai ngoi na hairabada angang sigi mapani ai ai mau puja krage ngasi aina nangi nafamda mari leinaba thodu khudimag khanglaba matungda wai esi kha nangi nafamda phongdokhibne nangi wakhal kari leba haibududi khangde nang naibu nusiba natraga nusidaba ai khangde ado ai nang damakta leple इसा नुपा पिबादो वारी वताई सानबदगी यामना मौंग तान उइ थोइदोंना अकाइब लेति हाइना खंजे chache